खुरुमजरी मयामबु अमुक हन्ना आइगी चैनल असिदा तरामना ओक्चरी ngasi इंगा थागी 13 पानबा नोंगाइजिंग नुमितने ngasi नुमित असिदा अखोई लेकागी ओइना अखोईगी इंदोम चाहोई ममा होई मैरागी कांगुना सिनबा अखोईगी लाइफम मापन दी हाइको अदुमाइना खोइरमदा चटकनी हाइबने अदुना याउनिंगब्रा हंगमदा सिगुम अपॉर्चुनिटी सिदी याहोगदमने अदुना आई चटकेन आई लोशिनबा लोइजरे हौजिकसे अयुकी पुंग 8 तादा ngairiko aduna ai mitsi khara pomamba yai ado anyways ado aina horen chachaba mafam khaida aina namba yaba clips aina share tawjaba yaba video khai adum share tawjarake aduga ai sigise vlog namge haina ai hana di khalludaba adubu ngasagi lapna leitarsu video gi through dagi ngasagi aina utpa aina cover tawjarakpa laifam kham khaido tum lapna khoirambiyu ko isor haibasidi ekhoina pukningda sengna ningjabaduni aduna mayam ngasigi video se kamain tawge mityeng taminarasi अखोई होजिक थोकपा हौरे मपानदा मी ngaiba adum unare yengurasiko aina sangidan kai ni pudo mangka ai asal ni pung tari khai ni bala to nan ni visit अखोइना लाइफम मयाम चतना खोइरमगे हाइना अखोइना खोंसालकपा मतमदा को अखोइगी चटनाबीसे करिनो हाइबा मतमदा गोविंद इपाइबुंगोगी मफमदा हाना खोइरमजबा हाइबसे अखोइगी चटनाबीनेबा अदुना अखोइगीसे इहान हानबा स्टॉप से अखोइ श्री श्री गोविंद जी टेंपल दा लाक्चरे जय जगन्नाथ मथंगी स्टॉप से ना रामजी प्रभु सिगी पुखरी सिबुनिको अखोइना निंथेम पुखरी अना हारिबदा अदुना निंथेम पुखरी उद्रिबा खैसु सि यंगहौबिरो अदुगा सिगी पुखरी सिगी हेक मायोक नबदा अखोइगी रामजी प्रभु सि लेरिबनेबा मंदिर मथंगिना यामना मंगुल चावबा माइबेमा कालीमाई माइबेमा गिदने अखोइना मथंगी स्टॉप श्री श्री मदन मोहन जी मथंगी मंगा सुबह स्टॉप से ना अखोई हुजे काइना मंदिर यौरे येंगुरसी मनुंगदा लाइदीसे नुंगबुदी याम नुंगसिरेबको अदो पोटलोइसे मॉडिफाई तौमंदना कैनोमदि तौ सोमदसु खरगा योलमनी थोइबी नुंसिबम यंगहनगे ओ मसा अनि रु लेरमद्रे तु थोइबी तिल्लिबा मियाम से मसीदी यामे है मीसे याम नेक्स्ट स्टॉप चट्रिकांदा चेत अमतंग सुम नमंबनीदा
ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯄ ꯐꯪꯖꯕꯅꯦ ꯀꯥꯏꯅ ꯒꯥꯏꯁꯤꯗꯤꯀꯣ ꯑꯗꯨꯅ ꯂꯥꯛꯏꯀꯥꯟꯗ ꯑꯎꯕ ꯀꯩꯀꯩꯅꯣ ꯁꯨꯝ ꯈꯔ ꯅꯝꯁꯤꯟꯖꯕꯩ ꯋꯥꯅꯤꯗ ꯑꯩ ꯍꯥꯏꯔꯦꯗꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯗꯗꯤ ꯇꯟꯗꯕꯤꯅꯤꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯪꯁꯦ ꯈꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯥ ꯇꯦꯝꯄꯜꯗꯀꯣ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕ ꯈꯣꯠꯄ ꯇꯧꯔꯤꯀꯥꯟꯗ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯗꯤ ꯑꯝꯇ ꯌꯥꯎꯖ ꯐꯪꯗ꯭ꯔꯦꯕ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯒꯤ ꯑꯩ ꯁꯨꯝ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯃꯐꯝꯁꯦ ꯍꯥꯏꯕꯗꯤꯀꯣ ꯅꯨꯃꯤꯠꯁꯤꯁꯨ ꯂꯥꯏꯅ ꯆꯥꯟꯕꯒꯤ ꯅꯨꯡꯁꯥꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯗ꯭ꯔꯦꯗꯅ ꯑꯗꯨꯏ ꯃꯊꯛꯁꯤꯗ ꯑꯃꯨꯛꯁꯨ ꯋꯦꯗꯔꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯄ꯭ꯂꯦꯖꯦꯟꯠ ꯑꯣꯏꯕ ꯋꯦꯗꯔꯗꯨꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯟꯗꯨꯔꯁꯤꯁꯨ ꯂꯥꯏꯐꯝꯗ ꯈꯔ ꯁꯨꯝ ꯅꯝꯁꯤꯜꯂꯛ ꯌꯥꯝꯒꯠꯂꯛꯑꯦ ꯋꯥꯍꯣꯡ ꯃꯇꯨ ꯌꯥꯝ ꯌꯣꯜꯂꯦ ꯑꯩꯅ ꯍꯥꯟꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯋꯥꯍꯣꯡ ꯃꯇꯨꯁꯦ ꯇꯥꯔꯒꯕꯨ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯅꯥ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯐꯝ 5 ꯁꯨꯔꯦ ꯃꯐꯝ 4 ꯋꯥꯠꯂꯤ ꯐꯖꯃꯟꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯜꯂꯔꯈꯩꯁꯦ ꯑꯝꯇ ꯎꯠꯂꯝꯒꯦꯅ ꯎꯠꯂꯝꯕꯩ ꯋꯥꯅꯤꯗ ꯑꯩꯕꯨꯗꯤ ꯌꯥꯝ ꯄꯤꯛꯑꯝꯒꯅꯤ ꯈꯪꯉꯦꯕꯀꯣ ꯕꯠ ꯁ꯭ꯇꯤꯜ ꯐꯖꯕ ꯑꯁꯤꯗꯤ ꯀꯦꯞꯆꯔ ꯇꯧꯍꯧꯗꯧꯅꯦꯕ ꯃꯊꯪꯒꯤ ꯁ꯭ꯇꯣꯞꯁꯤꯅ ꯒ꯭ꯋꯥꯔꯣꯛ ꯃꯍꯥꯗꯦꯕ ꯈꯔ ꯉꯝꯃꯦ ꯈꯔ ꯀꯥꯗꯣꯔꯦ ꯍꯟꯗꯛꯇꯤ ꯀꯨꯝꯃꯛꯏꯕ ꯃꯌꯥꯝ ꯑꯃ ꯀꯥꯔꯤꯕ ꯑꯩꯈꯣꯏ ꯌꯧꯗꯣꯔꯦ ꯁꯤꯗ ꯀꯥꯔꯛꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅꯦ ꯃꯍꯥꯗꯦꯕꯗ ꯀꯠꯅꯕ ꯙꯇꯨꯔꯥꯅꯦ ꯑꯒꯅꯤ ꯂꯩꯍꯥꯎꯅꯦ ꯂꯩꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯠꯅꯕ ꯆꯪꯖꯔꯨꯔꯒꯦ ꯁꯤꯗ ꯆꯤꯜꯂꯤ ꯃꯤ ꯌꯥꯝꯅ ꯁꯤꯅ ꯒ꯭ꯋꯥꯔꯣꯛ ꯃꯍꯥꯗꯦꯕꯒꯤ ꯃꯐꯝ ꯀꯣ ꯍꯩꯅꯧ ꯄꯥꯝꯕꯤ ꯐꯖꯕ ꯑꯃꯁꯨ ꯍꯧꯔꯦ ꯑꯀꯣꯏꯕ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯀꯟꯅ ꯐꯣꯂꯥ ꯁꯦꯝꯒꯠꯄ ꯍꯧꯔꯦ ꯐꯣꯂꯥ ꯆꯥꯒꯗꯣꯏꯅꯦ ꯑꯩꯈꯣꯏ ꯇꯤꯝꯗꯤ ꯑꯃꯇꯪ ꯉꯥꯏꯔꯦ ꯂꯣꯟꯈ꯭ꯔꯦ ꯑꯧ ꯑꯧ ꯁꯦ ꯂꯧꯕꯤꯔꯣ ꯁꯤꯗꯒꯤ ꯄꯩꯁꯥꯗꯤ ꯐꯪꯉꯦ ꯂꯥꯏꯅꯤꯡꯗ ꯑꯩꯈꯣꯏ ꯀꯠꯆꯔꯨꯕꯗꯣꯀꯣ ꯐꯣꯂꯥꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯦꯛꯇ ꯊꯨꯝꯅ ꯍꯥꯎꯔꯦ ꯂꯥꯏꯅ ꯂꯧꯔ ꯃꯥꯜꯂꯦ ꯂꯥꯏꯅ ꯆꯥꯟꯕꯤꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯕꯨ ꯗꯦꯁꯇꯤꯅꯦꯁꯟ ꯃꯌꯥꯝꯁꯦ ꯌꯧꯍꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯕꯁꯁꯤꯁꯨ ꯈꯔ ꯅꯝꯕꯤꯗꯧꯅꯦꯅꯅꯦ ꯕꯁꯁꯤꯁꯨ ꯑꯃꯨꯛ ꯅꯝꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯈꯥꯝꯃꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯈ꯭ꯔꯦ ꯑꯩꯅ ꯈꯤꯇꯪ ꯖꯨꯁꯀꯨꯝꯕ ꯀꯩꯅꯣꯝꯃ ꯍꯥꯏꯗ꯭ꯔꯦꯇꯦꯠ ꯑꯣꯏꯍꯟꯒꯦꯅ ꯌꯦꯡꯕꯗ ꯗꯨꯀꯥꯟ ꯃꯌꯥꯝꯁꯦ ꯎꯕꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯝꯊꯣꯛꯏꯕ ꯁꯦꯝꯄꯨ ꯅꯨꯡꯁꯤꯕ ꯌꯥꯝ ꯌꯣꯜꯍꯧꯋꯦ ꯀꯣꯟꯁꯨ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯃꯃꯥꯍꯣꯏꯒꯤ ORS ꯑꯝꯇꯪ ꯄꯤꯊꯛꯀꯦꯅ ꯑꯩꯒꯤꯅ ꯀꯣꯐꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯌꯧꯔꯦ ꯃꯣꯟꯗꯨꯝ ꯃꯍꯥꯗꯦꯕꯗ ꯂꯩꯔꯦ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯧꯔꯁꯤ ꯑꯩꯈꯣꯏꯗꯤ ꯋꯥꯕꯤꯗꯦ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄꯅꯤꯅ ꯋꯥꯕꯤꯗꯦ ꯑꯉꯝꯕ ꯀꯥꯔꯁꯨ ꯃꯤ ꯌꯥꯝꯅ
latpa tanja ama thengna hore da namjan hori ba sima pasida kasi kasi view phajaba ma ure sor sina ko phifa holaga ne aina hojik kari base sini ko mondum mahadeva haise ai sigi ahan mana lais So finally, akhoi sigisna last destination ne akhoi se hojik Loktak to oina lae phone battery su yaudre laifam taret su suna loi khurum jarure aduna mayam ngasigi video sidi sawai matang zal loishin jarage mathangi video da amu hana thengnarasi khurum jari.